Hi ma'am, I Mr. Chance. I video asi tangai phadana semdaba yadaba amadagi semjabani mayamna view yamsunu adagi yengbisuna semjaba nasade nahan ngarang nahanchi akhoi inaw phamala niki loina bi ichan thoisna si leikhidre manung matam chaduna si leikhidabsiga mangona na aina tha mari muki mamangda mangona aina ku makhdang aina give tawgi tawriba ku sina maram oiraga aina lambi thokpa aina lambi chatpa adagi phone call tawbirakpa mayam sina ku duna maram oiraga magi nupido sire magi nupido nangna hatle haibagi mawongda ingonda chandokpiriba potumati ai pamjade kuduga aiga karigo hiram amata mai lenajade sumatangi mana kudu pame kudum ta ingonda pibi wan haibigi damo aina magonda present tawgibani adu isan thoisnagi hek bokminaba masina su hai madi laigi nusit amasu lei hadana adu duna maram oraga aikoi taibang sangsaji puina leiminano tamna mai punsi tiengere chatkiba mana nairamna ingna sikna santi wan mapu legona leisu oisunu aduga aina magonda piriba kuduna maram oraga haitare ingonda phone call tawbirakpa phone call chapti chamagi mathat ingona call tawbirage e thungau nangna kudu pisilubdagi migi nungsina leiriba matei mado kainare migi nupidu nangna hale haibi mawongda ingona call tawraga ngangbirakpa haitare adagi lambi thokle nangna kudu pisilubdagi migi nupidu siredo ingona haibiba ai tawpham ama khangdre adugi thamoi su phungongna leire kari tai tawramno isari khangpham khangdaba haitare aduna wahai tu matangdi mayamna ingonda haibigano kudu aiga mai lenajade isam jamna mana pamjai adum tang piyo habda aina magonda present tawibani tha mari muki mamanga adubu laibok thiba thawdo amada ngarang ma leigidre adu asiba hangma chatpaso ai ngamdre kari thokadabno kai tholakadabno khangura e masi ku chanmani pane masi phuroina ai purakadra ai wakhalo lai ta jare ko adu aiga thamoi songna di nuaijade aina tawrisi karino ai si karino wakhan khanbadai khanpham khangde aduna thengnabiba mayamnasu adugi wahaidu matangdi ingonda haibigano aduga phone call tawbirekpa singdi aini furniture suraga isam jamna hingjabani furniture item ni maram do taragadi call tawbiro offer pijagani kathokjage aduga isan thoisna leikhidabagi maram do yo inaw puren ni maram dabu orade ingonda call tawbirakano ai tawpham khangde isaje phone switch off thamla khangjarabani adu kudugi maramda kuduna maram oiraga aina magi nupido hatpane haibigi mawongda mayamna ingonda ubiriba lambi thokpa chatpa khotpa ade phone call tawbirakpa mayamna aibu ubiriba miengdumadi ai thamoi seng ai pamjade aduna leihoriba inaw purengi punsidasu nungai yaifabatasu oisunu chawkhatpa oisunu aduga leihoriba isa ani dasu nungai yaifaba mithoi mihenba oisunu iswor mafamdasu aina thaunijari oisu oibsu oijasunu aduga lujarakpadan haijaningmadi kuduga aiga hiram amattada mari leinajade magi nupidu na manung matam chadan leikhidabduda kudu aina mangu inaw phamara lemita present tawbu kudu chanaraga magi nupi magi mahut silaga magi nupidu leikhidabane aina hatpane haibigi mawongna mayamna ubududi ai pamjade aduna mayamna adumatangdi tawbigano wana aina punamakta haijari mya